มณีปูร์ใจบ่มณีปูร์จัดตัวเลยมาหมูเฮลิคอปเตอร์จัดตัวมันคนนี้เฮลิคอปเตอร์กี่ตัววิดีโอเขาได้นำมั้งไอ้คนทัชเราข้างบ่าเฮลิคอปเตอร์วิดีโอเขาได้นำมั้งเฮ้ยมาส่งมาสยามนั่นเลยมินี่สิลำได้เลยล่ะPalu na nuda horen manghong mamangan to ho ho ja bro do chabi tu na do do ni palam itu ini utong ahuran ini sanali kon ngana te utong ahuran ngini na pakhatle hawi ukabi ai pura uda utong adu sukatang Watin này, màn đầu năm. Nah, itu waris sunai di. Halo. Ini di dalam nol beta. Magi mundur ada saya mau ngisi kan anak selai no. Apa gari itu, mak kacau tahu gitu orang na, tahu ini lah deh mak. Apa gari itu tahu orang na. Magi sih. Mai cả trong cái đi đã thịt linh nè. Ôi đây là cái ông ấy sẽ thịt linh nè. Thôi là nó là thiên nghe nè. Ôi đây là ông ấy sẽ thịt linh. Bay nó mà thu cồn mà đi chiều. Nang kayo na tumain tayo ito way dyan pa. Ha? Kayo na ni. Pakang wala din Papa mo siya basa thok to re. Mà khôn cái tôi kèm chào lâu đã cái rồi nè. Babu đang cho rồi thì cái máy đủ luôn rồi gì. Đấy, các cái luôn nè. Lại cho em. Tata. 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 Kapoy kapoy. Rau năm tấn tàu ra, rau 5 tấn tàu ra. Kasi tàu ra. Lao ra ra siya papa thabag sa toy ni. Lao papa upi sa toy ni lao. Nang papa upi sa toy ni papa. Hau bilay daw kung ba. Tata. Ano ay nakoy ba po biri siya koy ba ni. Mandaw gay ka. Pa ba sa ito nagkithang ba da sarat pang nama. Sat nagdog. Chali si Chujiyang mo niya. Han nagajiyang lagte ma. Ra đây bàn dâu đây, hạt là phụ đi xin chôn thì rằng khang gạo sẽ ủ đến đâu vậy? Ít nói gì không có lạc bao nhiêu vậy? Chala sila, gari में आम ले दू, gari चखा ले की जाई लाओ, जा रहे, हल्ला सिला. Lại gari में आम lại दू, रब्बा, gari में आम lại, chala sila. Cái nó chẳng còn độc bài nữa. Khơi chừng thầm vào đúng mà đậm masan. Thôi. À, churi bon chết churi đi. Dinner daw ay nalae ngasing marungga nga thaw si ngasing gi thaw ni ada sina ngasing marum ni asi oy na thong do re ngasi bi minarasi ado marum se aina kamai na kakpa adum yeng minarasi mayam ina naubi na cameraman oy ni was camera woman ado amount the hari se tang jum tawra na muna inkal to yatre ko train tawra marum sa tang yung tawra na mo na do marum sa smaina katina pik na pis de ka piklap tawra ga ne smaina chappaga tawra ga adagay ngawra ga thung ya na thung ba ado kamay tawra thung ba
ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯌꯥꯝ ꯊꯣꯏꯅ ꯁꯥꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯞꯄꯁꯨ ꯉꯝꯗ꯭ꯔꯦ ꯕ꯭ꯂꯣꯛꯁꯤ ꯌꯥꯝꯅ ꯅꯝꯕ ꯉꯝꯗꯦ ꯁꯥꯕꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯏ ꯑꯗꯨꯅ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯄꯥ ꯆꯠꯈꯤꯕꯒꯤꯒ ꯅꯨꯡꯗꯥꯡꯗ ꯀꯔꯤ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯑꯣꯏꯔꯦ ꯌꯥꯝ ꯁꯥꯡꯅ ꯂꯧꯕꯁꯨ ꯉꯝꯗꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯈꯨꯠ ꯇꯠꯂꯤꯅꯦꯕꯨ ꯀꯩꯅꯣꯅꯦ ꯀꯥꯏꯗ ꯈꯨꯠ ꯇꯠꯀꯦ ꯀꯥꯏꯗ ꯀꯩ ꯅꯨꯃꯤꯠꯀꯤꯅꯣ ꯉꯁꯤ ꯃꯈꯟ ꯍꯥꯎꯅꯤ ꯃꯈꯟ ꯍꯥꯎꯅꯤ ꯁꯦ ꯌꯦꯂꯣ ꯑꯣꯏꯕꯁꯦ ꯃꯊꯤꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯏꯂꯤꯁꯥ ꯇꯧꯔꯦ ꯁꯔꯦꯡ ꯑꯃ ꯋꯥꯠꯂꯦ ꯅꯠꯇ꯭ꯔꯥ ꯁꯔꯦꯡ ꯍꯥꯎꯕ ꯃꯇꯝ ꯅꯠꯇꯦꯅ ꯂꯩꯇ꯭ꯔꯤꯗ ꯁꯔꯦꯡ ꯀꯔꯝ ꯃꯇꯝ ꯍꯥꯎꯅꯒꯦ ꯅꯣꯡ ꯆꯨꯕꯗ ꯅꯣꯡ ꯆꯨꯔꯒ ꯃꯍꯥꯎ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯤꯖꯥꯠꯅꯣ ꯅꯨꯡꯁꯥ ꯁꯥꯔꯒ ꯃꯍꯥꯎ ꯋꯥꯠꯄ ꯃꯥꯏ ꯑꯉꯥꯡꯕ ꯌꯥꯎꯗꯕ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯕ ꯉꯥ ꯊꯥꯎꯁꯦ ꯕꯥꯎꯁꯤ ꯉꯥ ꯊꯥꯎꯗꯤ ꯑꯃꯨꯛ ꯈꯥꯗꯕꯅꯤꯅ ꯇꯧꯕ ꯊꯥꯎꯁꯤ ꯂꯣꯏꯔꯕ ꯍꯧꯖꯤꯛ ꯁꯦꯝꯗꯣꯏꯔꯣ ꯀꯣꯛꯁꯦꯝ ꯁꯦꯝꯗꯣꯏꯔꯣ ꯁꯦꯝ ꯂꯩ ꯉꯥ ꯀꯩꯀꯥꯅꯤ ꯉꯥ ꯍꯦꯛꯇ ꯂꯥꯛꯄꯗꯣ ꯀꯣꯇꯣꯕꯤꯒꯅ ꯄꯥꯛꯅꯝꯒꯤ ꯁꯦꯝꯕ ꯍꯧꯒꯠꯂꯦ ꯀꯌꯥꯝ ꯃꯥꯅ ꯆꯣꯞꯄꯤꯡ ꯕꯣꯔꯗ ꯄꯤꯔꯛꯀꯦꯅꯦ ꯆꯥꯔꯔꯣꯏꯅꯦ ꯁꯣꯞꯄꯤꯡ ꯕꯣꯔꯗ ꯍꯩꯅꯁꯟꯗꯕ ꯚꯤꯗꯤꯑꯣꯁꯨ ꯂꯧꯔꯤꯌꯦ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯁꯦ ꯂꯥꯛꯑꯕꯅꯤꯅ ꯆꯥꯛꯈꯨꯝ ꯅꯤꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯑꯍꯨꯝ ꯁꯨꯔꯕꯅꯤꯅ ꯃꯤ ꯑꯃ ꯋꯥꯠꯄꯗ ꯅꯨꯡꯉꯥꯏꯇꯦ ꯆꯤꯆꯤ ꯃꯆꯜ ꯁꯨꯗꯣꯔꯦ ꯉꯁꯤꯒꯤ ꯄꯥꯛꯅꯝꯁꯤꯗꯤ ꯀꯪꯂꯥꯌꯦꯟꯁꯨ ꯌꯥꯎꯗꯣꯏꯅꯤ ꯁꯤꯗ ꯀꯪꯂꯥꯌꯦꯟ ꯇꯤꯡꯁꯤꯜꯂ ꯊꯝꯃꯦ ꯑꯗꯩ ꯅꯥꯀꯨꯞꯄꯤꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯅꯥꯀꯨꯞꯄꯤ ꯍꯥꯎꯗꯣꯔꯦ ꯃꯊꯦꯜ ꯇꯣꯠꯆꯗꯣꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯈꯨꯠꯁꯦ ꯉꯁꯤꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯔꯦ ꯈꯨꯠꯁꯦ ꯃꯌꯥꯝꯅ
ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯝꯅꯔꯤ ꯇꯣꯊꯔꯛꯑꯒꯦ ꯃꯆꯜ ꯁꯨꯔꯕ ꯄꯥꯛꯅꯝꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯀꯅꯥꯒꯤ ꯃꯤꯒꯤ ꯇꯜꯂꯦ ꯍꯥꯏꯔꯛꯀꯅꯨ ꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯀꯩꯅꯣ ꯍꯥꯞꯄꯦ ꯀꯔꯤꯕ ꯑꯁꯤꯗꯤ ꯉꯥꯔꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯄꯦ ꯍꯦꯟꯇꯥꯛ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯦꯅ ꯂꯐꯨ ꯊꯔꯣꯅꯤ ꯂꯐꯨ ꯊꯔꯣ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯂꯥꯡꯉꯤ ꯅꯍꯥꯟꯋꯥꯏ ꯂꯣꯛ ꯑꯔꯨꯝ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯒ ꯇꯣꯠꯂꯝꯃꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯍꯦꯟꯖꯜꯂꯣꯏꯗꯕꯅꯤ ꯑꯗꯒꯤ ꯁꯦꯅ ꯀꯪꯂꯥ ꯌꯦꯟꯗꯨꯅꯤ ꯀꯪꯂꯥ ꯌꯦꯟꯗꯨꯅꯤ ꯃꯅꯤꯄꯨꯔꯗꯩ ꯃꯃꯥꯒ ꯃꯥꯟꯊꯧꯒꯅ ꯄꯨꯔꯛꯄ ꯀꯪꯂꯥ ꯌꯦꯟꯗꯨꯅꯤ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯁꯤꯅ ꯑꯃꯨꯛ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯁꯤꯡ ꯑꯣꯏꯅ ꯐꯖꯅ ꯇꯣꯠꯁꯟꯃꯤꯟꯅꯔꯒꯦ ꯃꯅꯝꯁꯦ ꯇꯤꯜꯍꯧꯁꯨ ꯌꯥꯎꯔꯕꯅꯤꯅ ꯅꯥꯁꯤꯛ ꯀꯥꯏ ꯐꯖꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯀꯩꯅꯣꯅ ꯍꯦꯟꯇꯥꯛ ꯍꯥꯞꯄ ꯄꯥꯛꯅꯝꯗꯤ ꯑꯃꯨꯛꯐꯥꯎ ꯆꯥꯖꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯉꯥꯔꯤ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯁꯦꯛꯃꯥꯏ ꯉꯥꯔꯤꯗꯣ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯇꯥꯛ ꯍꯥꯞꯄ ꯑꯣꯏꯔꯦ ꯁꯦꯛꯃꯥꯏ ꯉꯥꯔꯤꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯃꯃꯥ ꯍꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯄꯗꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯈꯤꯕꯗ ꯇꯞꯈ꯭ꯔꯦ ꯉꯁꯤ ꯃꯄꯥꯗꯣ ꯆꯠꯈꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯆꯠꯈꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯈꯔ ꯄꯤꯕꯤꯔꯣ ꯑꯆꯣꯏꯕ ꯉꯥꯔꯤꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯈꯔ ꯆꯥꯟꯕꯤꯗꯨꯅ ꯑꯗꯣ ꯒꯤꯐ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯌꯥꯝ ꯍꯥꯎꯖꯩ ꯑꯗꯒꯤ ꯑꯗꯣꯝꯃꯒ ꯑꯃꯅ ꯎꯀ꯭ꯔꯥꯕꯤ ꯑꯌꯥꯏꯕꯗꯣ ꯑꯁ ꯀꯩ ꯈꯨꯍꯥꯎꯅꯣꯅꯦ ꯑꯗꯨꯁꯨ ꯒꯤꯐ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯌꯧꯕꯨꯗꯤ ꯌꯧꯗ꯭ꯔꯤꯗ ꯃꯥꯁꯨ ꯃꯁꯛ ꯎꯕꯗ ꯍꯥꯞꯄꯤꯔꯛꯑꯣ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯄꯒꯤ ꯋꯥꯔꯤꯅꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯧꯔꯒ ꯊꯥꯏ ꯄꯤꯔꯛꯑꯕ ꯁꯤꯁꯦ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯍꯦꯂꯤꯀꯣꯞꯇꯔꯗꯣ ꯀꯦꯟꯁꯦꯜ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯣꯏꯅ ꯆꯠꯇꯣꯔꯦ ꯏꯁꯤꯡ ꯈꯛꯇꯪ ꯊꯥꯗꯔꯒꯦ ꯏꯁꯤꯡ ꯈꯛꯇꯪ ꯄꯨꯕꯤꯔꯛꯑꯣ ꯑꯕꯤꯆꯣ ꯄꯣꯁ ꯇꯧꯔꯦ ꯏꯁꯤꯡ ꯈꯛꯇꯪ ꯄꯨꯕꯤꯔꯣ ꯅꯪꯁꯨ ꯄꯣꯁ ꯇꯧꯔꯣ ꯀꯟꯅꯅꯦ ꯇꯣꯠꯂꯗꯤ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯂꯗꯤꯅꯦ ꯌꯥꯒꯗꯕꯅꯦ ꯑꯗꯣ ꯈꯨꯠꯁꯦ ꯅꯥꯕꯁꯤꯅ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯇꯣꯠꯄꯩ ꯑꯗꯨꯅ ꯏꯁꯤꯡ ꯈꯛꯇꯪ ꯕꯦꯁꯣꯟꯁꯨ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯄꯣꯠꯁꯦ ꯌꯥꯝꯕꯅꯤꯅ ꯃꯆꯜꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯣꯏꯅ ꯇꯧꯔꯦ ꯍꯣꯔꯦꯟ ꯕꯦꯁꯣꯟꯗꯣ ꯌꯥꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯨꯟꯕꯗꯣ ꯀꯨꯏꯅ ꯆꯪꯕꯅꯦ ꯑꯗꯣ ꯃꯍꯥꯎꯁꯨ ꯕꯦꯁꯣꯟꯅ ꯅꯝꯃꯒ ꯍꯥꯎꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯄꯣꯠꯇꯣꯅ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯤ ꯑꯁꯦꯅ ꯕꯣꯔꯥ ꯍꯧꯕꯁꯨ ꯍꯥꯎꯗꯣꯏꯅꯤ ꯇꯤꯟ ꯇꯥꯔꯦ ꯑꯗꯨꯝ ꯍꯧꯕꯁꯤꯗ ꯉꯥ ꯆꯥꯎꯕꯒꯤ ꯕꯣꯔꯥ ꯅꯣꯡꯃ ꯍꯧꯅ ꯄꯤꯖꯈ꯭ꯔꯃꯤ ꯑꯁꯦꯅ ꯕꯣꯔꯥ ꯁꯤꯁꯨ ꯍꯥꯎꯅꯤ ꯍꯥꯏ ꯏꯁꯅꯥꯎꯕꯤꯒ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯄꯥꯛꯅꯝ ꯇꯧꯕꯁꯤꯗꯅꯦ ꯈꯔ ꯈꯥꯏꯗꯣꯛꯍꯧꯔꯒꯅꯦ ꯕꯣꯔꯥ ꯍꯧꯔꯒ ꯄꯤꯖꯔꯤ ꯈꯣꯡꯒ꯭ꯔꯥꯎꯗꯩ ꯅꯠꯇꯦ ꯌꯥꯔꯗ꯭ꯔꯣ ꯏꯁꯤꯡꯁꯦ ꯌꯥꯔꯦ ꯇꯧꯔꯥ ꯕꯟ ꯇꯧꯔꯣ ꯍꯥꯎꯕ꯭ꯔꯣ ꯐꯖꯔꯦꯍꯦ ꯃꯩꯈꯨꯒ ꯕꯪ ꯕꯪ ꯁꯧꯉꯦ ꯑꯗꯣ ꯖꯥꯏꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯋꯥꯠꯂꯁꯨ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯅꯔꯦ ꯆꯥꯗ꯭ꯔꯣ ꯁꯤꯅ ꯐꯖꯗꯣꯏꯅꯤ ꯃꯁꯛꯁꯦ ꯍꯥꯎꯗꯣꯏꯅꯤ ꯀꯣꯜꯂꯣ ꯀꯣꯜꯂꯣ ꯂꯧꯔꯣ ꯃꯃꯥꯅ ꯑꯔꯦꯟ ꯆꯪꯒꯔꯤꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯊꯨꯝ ꯈꯔ ꯆꯞ ꯆꯥꯔꯕ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯆꯨ ꯂꯩ ꯂꯥꯛꯑꯅꯤ